Akasbani Imphal Wahengbam Rajesh Pau Pajari Anbeda Marueba Pau Nupi Amasung Nupi Masa Singda Manaba Hak Manaba Thak Amadi Shakti Piba Haiba Hiramda Malimgi Nupi Singi Numit Pang Tokre Rashtrapati Nahari Chokot Palebak Ama Ohenaba Honabada Kunai the Nupi Singi Thak Semilon Amadi Rasniti Yoba Shakti Pinanaba Lepalaitana Honari Security ki akan ba siksil thorangalo ne ngasi Imphal gi senapati amasung Churachandpur tamna satpa MST gi bus lamthakre Kangpopi jila da sangsing gu khongjangda mioi ama laikidre kaya amana asok apan nangkre Ukrul jila gi poi khungang manak ta thokiba lambi gi kudong tiba thoglukta mioi mari sire kaya amana sokle amasung lagli ba sahi manga da laibak ase lairiba medical education gi lamda anoba sit lising humudra manga hapsinaba thorang tawre haina kendra gi haksel mantri JP Nadana hairi Nupi amasung nupi masa singda manaba hak manaba thak amadi shakti piba haiba hiramda malemgi nupi singi numit ngasi pangtokle numit asiga mari lenana nari shakti se biksit bharat haiba hiramda naidiri da pangtopa thoram amada wangang mada Rashtrapati Draupadi Murmu na hai bharat na malemda semilon gi khwaidagi mangzil thaba ahum suba leibak ama oinaba sangsiliba asida nupi singi chawrba thodang lei manghai chokotpa bharat ama oinabagi manglan asi mangphau na ba honabada leibak asigi nupi singna achoba thodang logodabani Rashtrapati Nahai Chokot Palebak Ama Ohenaba Honabada Kunai gi nupi singi thak semilon amadi rasniti gi oba shakti pinanaba sarkar asina lepalaitana honari Gujarat ki Napsarida Malemgi nupi singi numika mari lenana pangthokpa lakpati didi sammelanda wangang aduna Pradhan Mantri Narendra Modi Nahai nupi singi punsi maing phagaranaba thorang kya pakhatpaga loinana nupi simbu shakti piba haibasi mahaki sarkar gi achetpa phirepni Shri Modi Nai Bharat asi nupi na luchingba chokot palebak ama oirakli masigi matakta sarkar asina nupi singi yaifanaba amadi makoibu ikai khumnaba thakta hingnaba thorang kya paikhatli Malingi nupi singi numit lebaki atai mafam singa loinana Manipur su pak sana pangthoknaki Accelerated Action Haiba Hiramda Numin Asi Manipur State Commission for Women Sinduna Kaisampat Imphal da Laiba DIPR gi Auditorium da Pangthoki Thauramadu da Wangang bada IPR amasung Mahut ki Director Ngangum Utam Hai Awang Nongpok Lamdang gi nupi sing hak ningtamba amadi kudong chaba sing phangliba asi lebak asi gi atai nupi singna pidam ningai oina ba hona gadabani mangnai nupi da sakti piba haibasda raija asi gi nupi singna mangzil thagadabani Bharat ki hauzik honglakliba akoigi pandam sida women empowerment hairam badagi women led development haidana nupi na mangjin thaba chawkhat lamjen haidana lakhrabani sugumba Bharat lainga ki nupi na mangjin thaba chawkhat lamjel da changsalakpa matam asida north east ki state nipan sina mangjin thabam thoi lemhoriba Bharat ki state singda amadi prithvi ga tai mafam singda hai singe chawkhat le makoidi empowered oire haibadu utlaga nupi na chawkhat lamjen Mangjil Thaba Haiba State du Ohenaba Kohona Minasi. All Manipur Working Journalists Union Sindura Numit Asi Palace Compound Imphal Dalaiba Manipur State Film Development Society ki Auditorium da Pangthoki Thauramadu Wangang bada Anisuba Manipur Rifles ki Commandant Shrimati Victoria Yengkhom Nahai Isai sana leiriba mafam maduda yam sincerely contribute toraga nupi khudimak se empowered toba education asi matik mangal se pachana phangallaga equal opportunities se koina empowered to biu haibadi education phangaga nupi ga nupa ga chamana equal opportunity biu haibani the opportunities se phangadi ekhoi madugi opportunity lawragadi ei isai sa gi caliber ssa gi strength na khoi ka ba ngamdoine Chief Medical Officer Imphal Isna Sinduna Numin Asi Jila Asigi Porompata Laiba CMO Office da Pangthoki Thauramadu Wangang da CMO L Indira Devi Nahai Leadership ki role horok matamda nupi su yohan gadabani haibasigi wakhalon si United Nations na smaina advocate tawri aduna nupi obi singsidai da encouragement mogi right phajana phanghan gadabani moisu equally rightful owner of yum natraga education natraga na thabaki mafamda nupa amaga chamana na right to phangadabani habigi wakhalon si loina khanghan gadabani advocacy tawgadabni adugi mathakta support tawgadabani Malimgi nupi singi numit District Administration Tamenglongna ICDSL One Stop Center amasung District Social Welfare Bibaka Punna Sinduna Pangthoki District Administration nonena
ICDS Cell One Stop Center amasung District Social Welfare Vivaga puna sinduna pangthoki District Administration Imphal East amadi ICDS Cell District Administration Thawal District Administration Ukrul District Administration Senapati District Administration Jiribam District Administration Kamjong District Sports Association Kaksing All Manipur Students Guardian Organization Community Health Center Kumbong Kaksing CD Block amasung Manipur State Livelihood Mission gi makhada leiba BLF Singh Eskula Women's College Khonghampat Nambol Wakhalon Manaba Apunba Wama Kangleipak Women's Wing Indian Medical Association Manipur State Branch singbana malemgi nupi singi numit pangthoki Numinasi Churachandpur Jila da leiba Relief Camp ani desu pangthoki Action Edna Rural Women's Upliftment Society sinduna numit asi pangthoki Manipur Pradesh Mahila Congress Committee na numit asiga mari lenana saknai rebi nupi singda khudol piduna ikai khumnaba utki Malingi nupi singi numit tharonga mari lenana Life Savers Manipur GP Wens College ki NCC Cadet amadi NSS Unit amasung RIMS ki Department of Transfusion Medicine ga puna kusamaduna idan tawgi thoroma mangasi GP Women's College ki auditorium da pangthokre puna mioi kun mangana idan tawki paugi maraktana break ama Chummi lale haiba chapchana khangdriba I pausing social media da hathu na hektamak thagat loidabani Atop miyoisingdasu sanduk loidabani aranba I pau amasung tokngana kanaguma singi ikai khumnaba madi punsida natraga khunaida amuk hana samjinba menkhatpa ngamlaroidaba mangjaba thoanba yai aranba samjin sajinba I pau amadi tokngana leibaki apunba saktamda amadi jati kangup singi marakta akaiba thoalakpa yai Thaudang khangna social media sizinasi isagi thaudang khangba citizen amamam oiminarasi Haijariba Directorate of Information and Public Relations Government of Manipur North East ki ahanba oina Manipur da leiba Liver amadi Gastro Hospital ILDS na adumbu taram na okjari aikoi gi pandam di liver amasung gastrointestinal laina singi khwaidagi afaba layeng pi ba haibashini asigumba chauthok janingai oiraba advanced endoscopy GI surgery amasung liver ICU gi mateng na patient sing mapan da chatrabasu ILDS Hospital da chapchana layeng bangamle ngasimak lengsin biraksi ILDS Hospital Kwakeithel Imphal Tabiriba Pawasi Akasbani Imphal degini Security akanba sexil thoranga loinena ngasi Imphal degi Senapati amasung Imphal degi Churachandpur tamna chatpa MST gi bus ngasi Imphal airport gi lamthaki Imphal degi Senapati tamna akanba sexil thoranga loinena sakhiba bus adu Kangpopi jilagi Gamgi phai amadi Kaithel Manbi military colony manakta panduna laiki tungda bus adu Senapati jilagi damak Kaithel Manbi thadokhi hairi Aikhoigi Kangpopi Paumi Gugun Sit Singsit na hai Gamgi Phaida Miam ga Security Force ka mungnarba matung bus adugi makhata ba khongchata Miam throktuna Kaithel Mambida makhata na thinki National Highway 2 da gari chatpa yaroi haina Miam throktuna lambida tayar mai thaki amadi Security Force ki gari ama mai thaduna amangata thonki hari Security Force na Miam tangkhaina ba hona bada tear gas cell kaya marung kapki thogdok aduda Kaithel Mambidagi Lalgauthang Singsit ka wamioi ama sokloba matung laikana bangamdana laikhidabaga loinana mioi kya asok apan nang le hari asok pasing Kangpopi District Hospital da laikat nari Imphal degi Churachandpur chakhiba MST bus passenger amata yaudana jila adugi mini secretariat thongre hari aikhogi Churachandpur Paumi Francis Songaten hai gas cylinder puba gari mari amasung oil tanker gari ahum akanba sexil thoranga loinana Churachandpur da ngasi ayuk pung 10 adwaida thunglaki gari sing adu ayuk pung 10 taba adwaida Bisnupur yawro matung ayuk pung 10 makhai adwaida Churachandpur amasung Bisnupur jilagi ngamkhai oiriba kangbai thadokhi hari Amaromda Federation of Civil Society Organization Folks na Sinduna Mioikia Imphal degi Senapati Phawa Santi gi khongjak sakani haiduna Imphal gi Kabo lekai da leiba loop asigi temporary office degi banner paiduna thoroki adubu security na mari leinaba authority degi ayaba yauduna khongchat chatpa yaroi haiduna miam adu Chingmairong da leiba Mau Kaithel mapada thinki Ukrul Jila gi Chingai Police Station gi manung channel leiba poi khungang manakta thokiba lambi gi laibak thiba thogdok amada nupi ani yauna mioi mari sire thogdok aduda mioi taruk asok apan nangki thogdok adu gari aduna poi khullegi longpi tamna lakpagi lambida lokha da tasinbadegi thokibani asok pasing manak nakpa hospital singda pukatuna laikan nakhi None Jilagi Luanglong Village Hingsa gi thogdok sing thorokpa yai haibagi chingnaba leibadegi District Administration na pamdaba thogdok sing thorokpa thingnaba BNS ski section chama humpu humdogi makhada hayengdagi athingba thangpre athingba asigi makhada mioi manga natraga masidegi hena punba amadi mi sokpa yaba khuchukulai na singba puduna satpa yaroi hairi
Directorate of Handloom and Textile Sinduna Hatkarghar Mela State Handloom Expo Tha Sigi Tara Mangadigi Kunipan Pauba Imphal Iski Nilakuti de Leba Urban Hatta Pangtok Lagani Melas da Tongan ba Handloom Handicraft KVIC Amasung Limon gi Pothok Pothok Yauna Punna Stall Humpu Hangani Hari Raijigi Home Guard Personnel Singi Seniority List Amasung Promotion Guideline Senaba Ko na Piki Barai Ngasi Pauba Tabak to Ontoktana Ladiba Asi Laibak Tibuni Haina Manipur Home Guard Employees Welfare Association gi President Y Mangina Phongdokre Wafamasi Luang Samam de Leba Association Asigi Office Ngasi Pangtokkiba Nepal gi Dalit Saite Academy na Asian Excellence Award Pirakiba Home Guard Personnel Mabu Opagi Thoram da Phongdokkibani Thoram Maduda Siri Mangina Makata na High Court na Takiba Rai Adubu Tabakta Ontoktabagi Mayokta Contempt case ani High Court of Manipur da thangakre loinana court nasu April 19 pawbagi manungda mari leinabasingna paukom piraknaba khangankre pawgi maraktana break amamuk Kok chikpa mai chingba khongkut pangtharakpa brain stroke ki layong ne stroke matam chana nganna layang labadi paralysis tagi nga tukpa yai Imphal West Manipur gi Langgol de laidiba NABI phanglaba Sijo Hospital bu World Stroke Organization amasung Angels Initiative na Stroke Ready Hospital oina recognize tawre mechanical thrombectomy yauna tongan ba layang leijeri pawdam jariba CJ Emergency and Trauma Center phone number 7085012345 phone number amuktanga 085012345 Akasbani Imphal dagi paw tabiri Lagliba sahi mga asda laibak asda lairiba medical education gi lamda anova seat lising humudra mga sarkar na hapsinaba thaurang tawre haina kendra gi haksel mantri JP Nadan hairi Nai Delhi gi Bharat Mandapam da pangtokpa International Symposium on Health Technology Assessment ISTA lisingani kun mga hogtokpagi thoramda wangang bada mantri nai ing lisingani tara maidigi haujuk phawbada laibak asda medical college masing sada sama ama hengatle secondary amasung tertiary health care system mapangal kangkhadanaba pandamda All India Institute of Medical Sciences M Kunitoi Sangakre Nurse Medics amasung frontline workers sing training piduna haksel gilam hena pakthok chokthoknaba sarkarna thaurang tawri Beti Bachao Beti Paro scheme sahitara mapung pharakpa thoram district administration kaksing na sinduna numit manga nipu mangani chukna chatharakpa thoram asi loisengkre tungda thoram masiga mari lena pangthokkiba rasna iba changdam nabada makok mathang takraba mairoi singda mana mathum yen thokki Beti Bachao Beti Paro scheme sahitara mapung pharakpa amasung malimgi nupi singi numit thoram ukrul mini secretary ki DRDA holdang asi pangthokre thoram aduda district administration ukrulna mahila police ukrul amasung soyam products ukrulna nupi singi yai phanaba lawriba thongdangbu thagatpa phongdokpaga loinana mana piduna ikai khumnaba utki Beti Bachao Beti Paro scheme sahitara mapung pharapaga mari lenana district administration Chandel ICDS amasung district hub for empowerment of women Chandel na scheme asiga mari lenana sayol ama chatharakpa thoram DC complex Chandel gi multipurpose hall da pangthokre haujik sanabagi paw Nongmeikappam Bedamani dagi Race Nagamapalna Taranitoi Suba T20 Manipur Veteran Cricket Tournament Englising ani kun mangagi winner oire ngasi sanakiva final match ta Race Nagamapalna NPSA Kha Imphal bu run taramapanda thoiduna winner oikibani Mari Suba MNCA Senior Women's One Day Trophy Englising ani kun gamari kun mangagi ngasi Sedok Ground Kongba Dobi Lampakta sanakiva match ta AKSDO Khangabokna Sedok Thangmai Bunbu Run Marfuda Matoida Thoikre Ani Suba MNCA Under 23 Haubam Biramongol Singh Memorial Trophy gi ngasi sanakiba mesta Al Amin Lilungna KASS Kamidok pu Run Yankai Humdoida Thoikre Mapan Suba MNCA W Pralhada NW Ramananda Elite Tournament Englising ani kungamari kunmangagi ngasi tongan ba playground da sanakiba messing da Chem Khagempalina PTCC pasoibu wicket mangada amasung Cyclone Thangmai banna Race Kha Nagamapalbu wicket mari da thoikre Ani Suba Panthobi Devi amasung S Tomba Singh Memorial Under 13 Football League ngasi sanakiba messing da Khunpham Youth Voluntary Organization and Social Welfare Center amadi Regular Football Coaching Center na Panjel Anini Chanduna draw oikre Thagachari Bedamani
अरोइबदा मरोइबा पाउ नुपी अमसुंग नुपी मचासिंगदा मानबा हक मानबा थाक अमदी शक्ति पीबा हाइबा हिरमदा मालेमगी नुपी सिंगी नुमित पांगतोक्रे राष्ट्रपति नाहरी चौखटपा लेबाक अमा होइनबा होनबदा खुनाइदा नुपी सिंगी थाक सेमिलोन अमदी राजनीति की ओइबा शक्ति पीनबा लेपा लेतना होनरी सेक्युरिटी की अकनबा सेक्सुअल थौरांगा लोइना ngasi Imphal gi सेनापति अमसुंग चुराचांदपुर तमना चटपा MST की बस लमथाकरे कांगपोक्पी जिला दा संगसिंगी बा खोंजिंगदा मियोय अमा लेखिदे कया अमना असोक अपन नंगले उख्रुल जिला की पोई खुंगंग मनाक्ता थोखिबा लंबी की खुदोंथिबा थौदोक्ता मियोय मरी सिरे कया अमना सोकले अमसुंग लाक्लिबा चही मंगादा लैबाक असे लैरिबा मेडिकल एजुकेशन की लमदा अनोबा सीट लिसिंग हुमुद्रा मंगा हापसिनबा थौरांग तौरे हाइना केंद्र की हक्सेल मंत्री JP नदान हाइरी पाउ लोइजरे।